अहानबद इंडिया बांग्लादेश बॉर्डर परिंग कुपन येंगसिली असम की चीफ मिनिस्टर असम इंडिया बांग्लादेश बॉर्डर परिंग कुपन येंगसिले हौखिब नुमित तरानी करीगुम हानग मानदब मौंग अमत उब फंगदी हाइना चीफ मिनिस्टर हिमंत बिस्व शर्मा फोंदोखरे प्रेस कॉन्फ्रेंस में वा ngangloduna शर्मा हाय बॉर्डर परिंग पेट्रोलिंग चटपगी सांग हानदगी हेंगली अखोन हौखिब नुमित तरानी हानग मानदब फिबम अमत उब फंगदी अदुमैनमक पेट्रोलिंग चटपगी सांगदी हानदी हेंगली सेंट्रल गवर्नमेंट हौजिक ओइरिबा फिबम सिगी मतंग तोवान मेकानिज्म अमद हेन मोंग ताना लेनबगी थौसल तौरी हैना मागनु स्वाइखि अमरोमदना पहलगाम की सैटेलाइट इमेजिंग टेरर अटैक की मांगोइनना सयोल कया की ममांग यूएस फार्म द डिमांड हेंगलखि रिपोर्ट अप्रैल 19 जम्मू एंड कश्मीर की पहलगाम सतखिब टेरर अटैक अदुगी मांगोइनना यूएस द बेस तौबा स्पेस टेक्नोलॉजी कंपनी अमना पहलगाम अमदी मदुगी अकोइबिगी मफमसिंगी हाई रेजोल्यूशन सैटेलाइट इमेजिंग पीयू हाइबा हानदिगी मानदना यामना हेंगलखि हाइना रिपोर्ट अमना फोंदोखि यूएस द बेस तौबा कंपनी ओइरिबा मासा टेक्नोलॉजी फेब्रुआरी 2 की 19 फाव पहलगाम की सैटेलाइट इमेजिंग अदुगी ऑर्डर मसिंग खंगे हेंगलखि ममांगदा संसद अमद लेरंबा वॉल्यूम दगी सरुक अनि हेंगलदुना रिकेस 12 यौरखिबने हाइरिबा सैटेलाइट इमेजिंग सिंगी ऑर्डर तोरकपा असि ममांग सही की जून थादगी कंपनी अदुगी पोर्टल दु उबा होरखि हाइरिबा थवोंग अदु मासा टेक्नोलॉजी ना पाकिस्तान बेस्ड ऑफ जियो स्पेशल कंपनी ओरिबा बिजनेस सिस्टम इंटरनेशनल प्राइवेट लिमिटेड का पार्टनर ओरखिगनी हाइरिबा प्राइवेट लिमिटेड अदु यूएसए दा फेडरल क्राइम सिंह सियनब फार्म अम ओइरिबन हाइनसु रिपोर्ट अदुना मखातारी अमरोमदना पाकिस्तान एयर स्टेशन मरीद लांदारखि इंडिया पाखुम पिखि ngara numidang digi hona pakistan operation reunion marsus haina mingthon india da drone season aduna landarak pada indian air force IAF ki ukamdur pathankot udampur amadi busta lebi station singda akai toi thoki haina central lengana phongdokre masigi pakhumwin india ki armed forces da pakistan ki rafikui morid saklala rahim yarkhan sukur amadi sonia da precision strike sataki haidi india lengana phongdokhiba matung in india ki precision strike sing asi pakistan ki military infrastructure khakta da target tawduna sataki bane haidi makhaja tharak poina social media site ori facebook the N Biren singana thaglak pa post amada mayam state government phongba manipur gi ariba darbar matam gi recording phajana yaurba ladi anis amukta pabiu nainabiu imalebak pu masak munna khangbiu ba wafam yauna N Biren singana thaglak pa post amada sun phongdorakli amaromdana india today NEET gi thaglak pa update am latest update na memna thamjagi Indian Air Force IAF na thadurokpa wafam amada force loina ma hauji high elata lady loidana operation hauji sathare pa wafam yauna operation is still on have wafam yauna phungdorok wafam memna tenang thamjari panam pausi edigi maruiba paukroina BJP MLA sing popular government CM na bo hotna daba yaningde MLA lokesor majority oiriba BJP MLA sing state asida popular government ma CM na bo hotna daba bo Congress MLA TS location na kan yaning daba phungdok pagaloina MLA sing Manipur kanbegi wakhalon mang thaduna thabak tawbiu hain phungdokri Patsoi Assembly constituency ki sogolban hainau bokte leibe ima ibema yumjau leirembi ki sangleng sangawi thoramda khundrakom kendra ki MLA thoksom location na mataki wafam asi phungdok laduna mangna hai leibakan ba haibasida legislature singi asobu thaudang lei maramsina miyamna mihut oina khankibe MLA singna masagi party tunginaduna leibakan mana mang thaduna thabak tawba mathoktai leibak kairaba tungda MLA oiduna leibigi wanthok leiroi haujik leiriba BJP amasu masiga satminariba political party singi MLA singna punsinduna popular government ama siam ngamdana leiriba si pende haba wapam thamki sangabigi thoramatu sarugya khiba patsoi kendragi hanagi MLA AK Mirabai na hauzik oiriba Manipur gi tangdu leita daba phiba masina miyamda piriba awabasi awaba amadi khudong sadaba singa si koknaba authority na matam sana thabak paikat piwaki thauramadu ra khangabo kendri gi hanagi MLA okram ongbi landoni baphamadu gi jila parishad gram panchayat ki hanagi mihut sing ahal laman ima ibel naharol sing sarugyaki amaromdana celebrity oiba araiba nate lambi lana thanglabadi soiba thui L Surjkanta Celebrity oi bahai besi arai banati lambi lana thang labadi soi bathui ingna tapna oja singi paukta matung ina salabadi mai pakungam gani haina film forum Manipur gi chairman Laimayum Surjkanta na phongtokri hariba wapamasi all Manipur filmmakers and producer association amadi Manipur State Film Development Society ga kusamnaraga
future actor 2025 की थौरम अमा पैलेस कंपाउंड लेबा MSFDS की ऑडिटोरियम ने पांगथोकिबा थौरम द फोंथोकिबनी थौरम अदुदा filmmakers and Manipur filmmakers and producer association की president RK Chandra Kumar MSFDS की secretary Sanju Vasapati Mayum Film Forum Manipur की general secretary Ronel Kangjam social worker Oinam Roman Medellins Ventures Private Limited की managing director Dr. M. Danyanan Pivarel Mitay social activist Kongbam Jackson filmmaker RK Homena Singman Athuba Mithung Len Singwaki थौरम अदुगी मनुंगसन तोवान तोवान मखल की इवेंट जगोई इसई क्वेश्चन एंड आंसर न सिंगबस पांगथोकी फिल्म फोरम मणिपुर की चेयरमैन मखा तारादुन हाई आर्टिस्ट की लमदा संगलक पाइबसी ताराइबदी ओइदी फाउंडेशन यावरगा पुथोरक आंगांसिंगा फाउंडेशन यावदना पुथोरक आंगांसिंगा यामना खिने मसाना पामजना नीति नियम थाक्सी खक्सी नाइना सप आंगांसिंदी तुंग कोइना सली अदुबु ngah ngah की अपामगी मतुंगिना सेंदा लंबी की ओइना खलगा थोलकपदी कुइना सलोय celebrity ama oiba haibasi araiba thabang nati adubu khongthang adu lana thanglagadi panam bangloi soiba thugani adubu ingna tamna ojana takpibigi matung ina satlabadi mai pakmangang manaki mangna makha taraduna event asina manipuri film di pamjaba adubu sangpham leitabasingi sangpham thong hangbibagumani future actor digi thokiba artist kya ama lekhri event asidagi puthorapa angangsingna film gi lamda khongda aduna magi lambida mai pakna sakhiba si ubuda yamna thagatleki loina thaksi khaksi haibasi leiba mathoktai film gi lamda phawdaba haibaduna ama oikhraga foundation yawraga puthorakpa anga amadi yawdana puthorakpa anganga yamna khetnai haiba wapum thamki nakalamarom Ampipagi President RK Chandra Kumar hai ngasi pangthok liba future actor 2025 asi kumsi sahi asigi mangarak su boina pangthokni film ama namlapu matamda artist yamna darkar tai adubu thibadi wai roina artist sing nasu talent skill leijaba masangi adubu lebak thibadi mafam asida phajana takpi tambi gadaba institution singba leitabana artist thiba khara wai ki future actor haibisida art haibisi karino haibina singba basic idea khara piraga makha taba mari leinaba singa tanaraga event explorer tawduna tungan ba title kya photogenic award personality award na singba kaya ma kusine future actor event digi award khusinaba pung thogat pa sina film gilamda khong thangjinba hounabagi pandam nyaki targeting NEET 2026 bio 360 NEET success center gi biology foundation regular course lakli batang kunga taruk tha manga english ngani kunga manga digi haujaragani facilities khara palabada regular test series amasu mock test series printed NCERT based study materials atopa uja singa manadaba mongda bs amada satra nifuga manga khak lojagani student gi level khangna takpi tambiriba center ni hena nungai riba man affordable fee oijabaga loinana full course fee da lupa lising taraga taruk khaktani installment 60m da pibigi khudong saba su pizari akupa marul gi dama akhoi contact number 8575587677 natragana akhoi gi address hodam lairak opposite kai sampat oil pump da lapiduna akupa marul khangbi biyagani makasa tharak point special content moina kanglei paki mairagi editorial miyam na thamjari miyam gi mihut oidibi MLA minister singna lophom topo thaudang puna lomina phamthui Manipur ki MLA humfu laibigi manungda ama laikitri koki MLA tarana Manipur thugaina asabu thaudang lawduna lairi haibis lebak miyam punamak na khangnari Manipur thugaina bo honaribi MLA tara asigi mathakta Manipur lenga masum barat lengang na lokhotham tokpo ain geba thabak singa du lokhotana free thaduna thamle habisi lebak miyam na mayak singna khangli maduna Manipur gi hauji oiriba phibam asida laihoriba MLA nifuku mapanna amat oina puksel khoijal tinana yengthina ba haibu leitana lebak ki oiba thaudang lomina duna ingtap lamdamam oina ba hotna phamthui yamna nungaitri bidi haujuk phawbada MLA nifuga mapanna amat oina koksung sinaduna lebak ki oiba lopham thokpa thaudang adu lobungam daduna leiriba sikarigino MLA singi manungda lingjel manadaba amaga tinnaba yanadaba yengthina bagum leiba manbasina aikhoigi yeknaba singna iramda Manipur mase tana thugaina ba honabada nungai ba haibu oigadoribani haibisi khangmina patai hauju Manipur gi sathiraba phibam asida anaubulenga ama semagi lusingba oigadaba chief minister gi phamuna duna lepham thokti masina yeknabagi maikaidadi hena khudong saba pibugum thokadoribani hauju oiriba phibam asida Manipur gi popular government ama leiba haibisi hiram khudimakta lenga asigi aphaba haibu oigadoribani president rule makha tana thamlakpa tarabadi leiba asi kangkhong saiba phibam amada lakadoribani loinana center na tawningba thabak khudimak
maning tamna pangthoknaba honarakadoribani khwaidigi hena luribasi manipurgi apunba saktam thugairakadra haibisini masigi mayek senglaba khudamdi kuki singna tonganba administration amagi makhada kuki singi weba leba ama sinduna kuki len tangani haibasi haujiksu hongba leitri masida barat lengangna karamba thabak lokhatkadoribano haiba atusu manipur lenga amadi miyamna mayek singna khangmangamdri naga MLA singi oinadi manipur tonganba kuki len sema yaro haiba wafam center gi lusingba singna mayek singna phongdoramkhre aduba kuki singi oinadi Chusampur district khaktani haiba wafamsu naga MLA singna center gi lusingba sing unabada mayek singna thamkhiba leikrabani maduna kuki singi weba homeland tanba tarabadi Chusampur district khaktamak pithokpada yagadoribra haiba wafam amasu songthorakli maduna manipur gi apunba saktamasi kairakadoribra haibasi asoba singnaba mahaibudu oidi phibam masida miyamgi mihut oiribe MLA nifuga mapana manipur gi apunba saktam kaidanaba lengak sisangi thabak puksil singna pangthoknaba lokham toku thodang adu lawbu tangai fadi MLA singi marakta sakti munaba madi yengthinabigi sang wangkhalakpa tarabadi apunbagi pangal sakatpa haibudu ngamloidoribni aduna manipur gi apunba saktam na singnarakpa matamda matamsana iraibak manipur kanabigi thabak lokhalakpada miyamgi mihut oiriba MLA singi marakta puksial khojil tinadrabadi arembara taaduna tokadoribni aduga hauzik kangluki irang asina maram oiduna miyoi lising khumfu hena tongan tongan relief camp na sangjufam lawduna awawa punsi amada leiri makhoi singa sigi damakta center gi mekedi gi lupa crore samaga amaga point 75 ki relief package piragani haiduna laukthokla hairiba package ki senpam asina miyoi lising khumfurong gi punsi esi laitapa punsi amada lehanba haibadudi suoi oithokloi makhoi na hana leramba mafam singa duda among hana hanjinduna khunda laitaduna lehanba haibisi makhoi gi apamani aduna apambasi phangnabagi damakta miyamgi mihut oiriba singna lawpham toko thaudang adu lobigedabani maduna trabudi relief camp na sangjafam lawduna leiriba miyoi lising khumfu henbigi punsi esi lamhaknaraba haibadu oigadoribani hauji yengthinariba kanglup anigi marakta wakhal taminaduna amatu oibigi saktam adu sakatpa ngamnaba honafam thui adubo hauji yamna luribadi kanglup anigi oiriba lusingba singi marakta unaduna amuhana wari saba haibadu oithoktabigi phibamda leiri nongmunonggi muknabigi sang wangkhalakpagum tawri loinana koki militant phawbu manipur lenga amadi center lenga anina laksinba ngamdana leirabanina kangluk irang asi lusinba haibadu oiroidawri aduna kangluk irang asi lusilage haiba tarabadi miyamgi mihur oiribe MLA yangkhaiga mapana amatu oina punsinduna koki militant asi mapung phana laksinba ngambatai masi ngamba haibasi miyamgi mihur oiriba MLA nifuga mapana amatu oina wakhal manana yengthinaba leitana puksiel singna thabak tawminaraba matam adutata oithokani haibasi khangna thabak pangthokpham thu ehba kanglei paki mairagi editorial memna thamjari